Thamoida iduna leiriba wahayse Chimalna makhol thokna hairagi haina khalakpa mikupta wakhalna khamlakpani thumalingai ko haina lumna haizaba wahaibu yangna fagi tahalakpagum nupasina irai laina khumlaklabadi khwaidagi mamal yamba wahayse khwaidagi mamal yaudaba takini kona phasana hairagi hoi hoi kona dum sungaizage kayam kuina ngaidono haibadumadi khitang khangjaningi nangna yam thuna hayaningi kai suai hairoi o hayaning dragadi kaino na griri taklakpa tare kona haige haiwa fasini thuni am khangningi se aina ga madam da haiba oiramadi laibakta nongmaina namaga minute amagi manungla hairaktradi kapthokani kai tawrani hoine nangmi ta isa mafia gi boss oina urine office ki gate haizalamdai da nupimcha ama lepaga leirami yam khangna gari duso khamai nupisi ubada tamnasu masakra tekhana chumna famkre joso machinda solai asina mu kai hainingi ba tamnana ha eksina amu kai dongai rami ba nangna pau phauna de hairaga lona phaunai ra phauna de ko ai adumai hairakano oida pada ba tawu mina te ai joso gari khami side glass to chingtharaga hangzilli kai lerage suro kana ngairamino suro mamai ngangsili tapna hairi ai nanguna ba pami nanguna gina thawaina ai nangai ni khangaba kai matangino ai thabak sa thokpani na farak dani haujikti matam su fangdre tamna na nakan lagi yam ngammi tumi layu takini matagum haifet yengdana ingit pisili aduga amukso suruda onsilakle saunu ko hosikan se matam phangdraba aduini phone amda tawro adu oiragana madam su yauri ai tholaki leramu hairaga gari thausilaklami madam di mari ilai laina thorake haikibaduda sauning bada loikre kamai tawraga phasigi chalan gumsigi angka hot pahaurakle jesu gari kham lagai ri madam changbiramu ai angang unaramge thabak yami nangga egagi aduga si office ne ex ka amu office mamang da khatnara kera ai mai khuba thabak toro kano khanaroi maram khak hairam ga changaki sum swaida lepa leibado phazare na tawbani madam tokna khradi makhata na unarunu yadra amu unaningi nongmanu sibra khangde amana chatlaningdaba khambanba amana wari fazana sana thoke khanmani nupi sidi sum khamban behelakpagi haunabi asun hairi niyom nattaba thabak tawradi salary kakthakani aina kedawkhrage madam kari niyom nattaba tawrage haina nupa su nupi su anima kumtharagle jos na thoki bi tawbado tamna su matung inaraktogi hotnarami jos na khamai kaiduna madam ai lakpa yandra jos su onsiludre adum thoki tamna su matung inaraklami surugi manak changlaklaga manak lepaga hairi so kai lerage thokpirakpaduda nokmi tawza wahai khara haige khanna maya khazika thorakpada tamnana thoraklaga nupasigi manakta lepsilakpada sapum hanjinkhre haining mawa losin kidana wa kang thokpa ngamda tumina sum lepaduda josne madam changbiramo ai laage sauning manmana mamit amuktang usilaga khangi makhol khara thokna makhong thangduna changkhre madam changkhriba matong nupasina hangai kai leragi suro kai haininge aigi phone su pai rakchise kai gino nangna phone pai da bagini aina sida laise ado nang hainingi se kai no hairo ai hauzik lohongme matam lep tawre adubu dadana ibu nungsibagum mana ibu nungsirasu yaude aingonda rot pathamme aduna ai dadagi nakta lakpa pame jurso adum ingna hairi suro nang aidi lamlan bini ai hauzik nangbu isal amagum khalle aina matam amada nang nungsikibada hauzikti ai kana amada nushirure aigiso nangga lapnaringe matamda miwai ke ama thengnare kaya dogi manungda special one du su thengnare kaigumba aina misakto thengnaramdrabaso nangbu sum nushiduna dileramoi apa manushiba haibase ahong manai di haibadudi namthakni matamna purakpa ahongmada aigi wakhasisu hongle nangna fagani khana thangkiba khongthangdo aini yelude
Aduga hꯧsikna nangna mu aibu ngaiko nang amu halakke habadudi aigi matam manganbani nangmu ngaige habasu ai khaludre surudi angang oibaga phone kapke tawrakle josna asumna mu haire nang hausiksa apikpa yamna pikpa angang macha maksu natre matung manaudi mafam matam sukhango si aigi office ni nangna sumaina sida laaga tawrise yam phajamandi aigi ma yengdabani angang machagum aina loina khiaidana nang angang machani haiba yadoribra aidi ngasi fawba nangi namai khunaba thabak amata tawkhidabani nangnasu mayamna aise mon una khinaba thabak torakano pakha taba nang kai hainingi suruna kaim khumlaktabaduda josu samjinlai fare aishu sankrage ko josa changkibado suru kapli kapli yenghawi upai leita hankhre oiraroi haiba khangmana mabu nungsiwa haina ningai simadi tawge khanmani adubu ningai toroktanaba cheiduna yade khangalamle atapa haina amengba khonjalna somdana editor yaima joyi mayumda laklaga kumar su yauna punna wari sanari yaimana aigi inaw makna sumai torongani haibase thajarudabani yambong apangba inawgi mahut silaga ai yamungda lale haizari ai soidani inaw se warakjage police ta takpado tawbiranu ai yamna sengna haizarabani wase chokthoknaragumsi aikhoi masel sakma yengnaraga yasinarasi kumar su yaimagi michangda wangangakli yambong sakma yenglaga handaki khongpham simadi mana manil naida loisilasi matung tarakpada thoktana bhotnarasi aikhoi bemagi izatsu sokadabani mina nokna khini yaimana ai makhata na amu hanasu thokanjararoi ai yambungi mamangdusu ikairabani asuk nungsinaba marise bap tadaba aigi nauna puknamak mang takanle tasing ai ngarangi thaudokto thokani khalode joina kaisu khumlaktabaduda pakhum ngairiba yaimagi khauranglaba khanglaba kumarna joida hangzilai yamung kari khalage tumina sum unglade yamungi su wa amadi taningba joy sor sangna hondorakle aduga kaya yaningdaba maongda asumna su marau leina yaima nangi wahaisi aina kaya penbu oide fattaba ichai sudi ichani kankhaloi haiba wahaisi tang hairaklabadi ai kitang pengadabani wahaiduda yaima su mamaidu ngangsilakli kumardi mayambunga magi wa thabat kalakpaduda masada chenba singli ama tharapagum pinglawi adubu tausinaraga chumi akhoi yambungna hairisisu itawbi nanaw nupado kaami henmalli mana fana pamlapsu nushirasu leiriba ahal singsida wa hudoklamada nushinabai maongdi ichase makutta sinaramba yabani joina mana tawkiba maram satudi akhoi bu sittabani haina aina lawi adubu yaima ai nangbudi fatte hairoi yamna nushibani aina nangbudi noina ngakpiwa hairabanina ai police ta taktaba hai masimadi yarage ichabusu themage adubu makha taba thabakti aingonda hairaklanu isagi apambada tawhangani mana lalakibase aingonda nati ichadani aduga aina aigi apamba khak torubada noigi dama khallinge ichana magi pukning khangbidi waraukini yai masu ikaizaramado khara farakle mayamna masak khangnaribe editor amagi maisu joina kanbirabani madu natrabadi manawpagi maramna mahaksu mingchat thigadoribani kumar su nokmi tawrakle as yamung ayam nungaire nanaw ai wa tabiba yai masu makut ani lonaraga hoi yamung ichagi apamado tawjasanu ai kemte haizaroi as khangde yamna nungaire yamungna sumna yabirakpase wari saba loiraklabanina office lomda chatnaba amuk thokminaraklaga gari amamamda chatkre joiso manaw nupabu waraurai magisu machani ichasida mina lakcharakpada makhura ai leiri haidana pamung timbigadaba mana migi mara ngakpikhibada momo nokpa ingna sathange haina mapa aina nushina thazaba aigi isa amot pahitabi leirangse ngasidi sambal nopna kharambana makut sangba kana amana pathadatuna pukhigadra haidana ai pathafam khangdamani aigi laibaksibu afabu oiribra Borisu Arun hoida laami thabak chatre haiduna koithorakpani
Aarongi roomda anido mahi manai kharasu paishilami. Wana sel tanbana amuk amukti suti fangmada nungai thokpani. Aaron sumaru pundradi chaba thakpase kaya tawde. Borisna nupi hek thirubada numitagi taw ai punsise puloi lorabani. Aaron nupi haisidi pura puraga sizinadawni. Nangna nupi phubadi haitraga. Kaidagi mihul nena yengi mihul lama pale. Kutchaksina muktang thabada sor tatkradi ai jel changoidro. Masai nupi hatpa nusi khangdaba sani haidana mayamna aibu hatkena koitan tanaroidro. Aina haina nangdi nupi bu phangkre. Aidi nupi faruina kanamtana su yabiraktre. Ai mathayam saida. Nang fangi nupi thikre. Amadusu fangi nupi gi Phiji pairaga medam haidana chatkre. Ai tangaire miremse. Ore nupi ge talle bit leite. Tawwe thiruno. Moigi sakri mayamda kari nungi nupi thiribano khalakani. Aaron su yu ngawba nate ngawsinaribani. Boris na wa haiba hore. Ado ai nupi phangdradi noina sa nupi da lawzaragena. Saitana saki makhongbu leifak taloi. Thanga chatkeba. Luna tum tawbige. Namai mat nisha akta pan ge tawbase. Nisha pan phamga khangandreba. Nang yu ngawdro. Boris na chere. Glass am khak paida ngari kamai ngawdorige. Nang ibo fagi de yam hensilakano. Tinaraga isan koige kaina. Hayeng wai imanabani sadana nupi wari linabada aina kamai taba ngamdorige. As nanga tinadrasu yai nasal nupi sidi aina lorani. Itaw nang siam nungai kidreda. Hoi yare ai thokpa lon koijarage. Nangonda kemtaga haizararoi. Haura aba nangi hauna visa. Ado amado halani haibani. Adu ngari oina lorodana. As talle mayak tokta natro. Aini kai firu khumido. Imanabusu thabak tatlise. Sida aina kamaina ma lawdoino lawroi. Amadu masu medam torambadagi taribra haidana onthaki basoide. Mati faidare na phamungda na heba mana nupi halak tre tang tabada hotan hekta singki haine. Adu nupi do maralbudi yam lei haibu ivo aikhoi ni gase pulluno kaina pulhanno wandebo. Hera nupi imta phangzadri do nungaiti. Funagera khatnagera mai lawzarani. Nupi loina bahaibane adum haikini. Akhoi ani pundrasu matabu nupi thiradi yare kaino. Aisu sumlak nabanida noina saldo kaisu ai lawroi. Mamana bati naraga masal lawba kaina. Sorry. Akhoi yumne soire. Nangsu ya he ibo. Tawsinaraga ngawsinaraga oizaba yam lawthokpa napukselam yauri. Lawzanam puzanam na kalliba. Akhoi ahum suramadi kayam nungai ni se. Madi driver oikibadagi bank manager nongonda henchinkre. Somdana pung ama sapchana anauba car launch tawrami. Editor na Toyota gi new car model gi ribbon kaklami. Mathangda chairman na gari dagi safety amadi security gi matangda magi features ki maramdaso wahi khar thamlammi. Impact TV pongna from thauda newspaper gi mi su leirami. Hayeng se phongda hamna ba ikhatli. Tamnana iram damsida manufacture tawbagi khudong chaba leitrabaso dealer kaya gi mapu ebadi yari. Hojikan gi nahasingda aina thamzaningbadi laik laisu se 3 pass khak tawba. Adubu leadership ki quality chenba. Mi khudingma thengnaba ngambagi personality yauraba. Kaigi dealer amagi mapu oibasu ngamoi. Se leitre haidana sonthaningai leite. Haze outside ta hotel macha masuda thabak tawruba. Experience leiraba kaya matam khara mapalamda warurabaso moina purakpa experience to sizinaraga company amagi HR GM irai laino oibayai. Degree khakna yadaba personality hena darkar oirakpa thabak leitaba natte. Hoi nupim cha singna mapalomda thabak tawbada safety oide. Oide harabasu nupa singdi matam khara warasuwana hotel industry da thabak tawrucho. Chahi amatang kulucho. Leadership quality lawrucho. Hospitality knowledge talucho. Aduga halaktuna sida dealer oiraga thabak tawbiyo. Hauzi Manipurda hotel kaya ama company kaya ama linkhatle. GM manager oibinaba maitai macha leitabana mayang macha singna oire. Sikarigino. Hauzikan gi youth sigi kokta government job hairaga churaga leikre. Sinadi chawkhatpa tapakani. Isani isagi lambi piraga government ki minai oibagi mahut
Isa iromdom chokthokna hingbagi matam oire. Aduna mikap thoklasano Manipur sida khundariba jat khudingmak. Si hairaga ai tension jarage. Aduga amana hana GM oiramba Denmark resign tawkibana maram oiraga. Office asigi staff oiriba Josna nangna company asigi GM oina ngasidagi thaupu ba horagani. Thank you. Surprise oina kanaga su tanaramdana sat launa lauthorakpana mayamdo murum wari sanaragle. Pami pamdi haibagi nate surprise oibagi ngakpani. Jos masa phawba khanglamdamana masu ngakpada loikre. Mayam pumnamagna Jos to onsilaga khubak hauna khunaragle. Loirakpagi wahaisida Kumar di sakpham kaire. Yai masu mamay ngangsinki. Mayam na khubak hauna khurabasu mahak di sauning bada loikre. Kuina famduna laibu phau ngamdre. Mayam dudi huisyen khongba khubak khuba marang tongnarabani. Madam du stage tagi kumtharaklaga Kumar gi manakta nokmi famagle. Machanupi na manak famsilakpada Kumar na mana khaktana mamuongda hairai. Bema, nang pabungsada thabak tugi maramda hairamadi khara fadawni. Pabungcha, Denmark se company sida thambayaba minati. Mana pabungsagi maramda kai hai khangbra. Pabungcha na company sigi lanthum pambagine. Aibu mangna basilena. Magi nupi oiraga aikhoi nin sena se hairine. Sida aina mabu kamai thamdoino. Mana tai haraso Pabungcha bu aina lana unaba silakpadi. Ai mabu ngakpi basungam ngamui. Kumar do swai lawi. Denmark na hairakli ba haisina khara sauraga hairi. Mana adumaina hek hairakpra. Pabungcha aina pabungcha da oidaba kamai ngangdoino. Thajadraga manak chatse. Ai yaudradi oidaba ngangpasu yai. Aduna aigi mangda hango. Haibra haidabrana. Aduda khak mayek singna hairakani. Kumar wa makha tarodre tumina famkhre. Refreshment matam oibana punna chapa chaminarami. Tamnadi tongana famkhre. Joski manaktana mayamna thagat wai haibiraga. Harau achapot ka chaminabado lapna yingze. Makhut namana table mathakta chuba mitlaga. Nupasina su sat launa leisilaklaga mangolomda yinglakpadunda. Khangpre khangna amuk leithoklaga mi yingba sarami. Hayak mamit lekai koyuraga amu onsinuna yinglakpada. Manak nakna magi table dogi wangmada famlambadunda khara khangmoi lakpoi. Hurala yingaktrasu phongna tom yingzawda madam sen lawge hairoi. Leisabina yingbadi kaide bit yam lei. Ikairai. As sum mayang wari sabado yingmani thawaina nangonda yingmanate. Surprise oina aibu promotion thakpira isa kaigino madam. Aingonda wahi amata su hairamde. Ai kaya pambasu oidaba pose. Aina madam ga nakna loinabase. Madam dagi oizaba lawba amuk takidoira. Minai oina siznagi tawbani. Company sigi meeting tawrakpa khudingda nangse aina koitha thagi tawba. Aina khwaidagi nungsidaba mi oibagi nangse aina yamu aningba. Ace ka nungsi wari saba loiraba. Loire. Oh, yam fai. Hairaga hogwet ke tawbani. Lona makutto tapairaga table makhada putharagle. Tamna so hogwet kamda famtharaklaga hairi. Madam gi khutse GM kaknaw nangna farise kaigino. Ai saurora. Mai ngangli tawrise. Sorry ra madam. Nan khaidi saubase. Durga dawna mamit chaphu muk lawbani. Nasidi khazai gangtak khonjeni lapka tawi. Tamna do khongop hills tuna Joski makhongda chabet net silli. Amadu su mamai suklaga khangi. Makutudi thadoraktre. As kaino hat kairo. Nang na ingonda flat tawranga hat ke khanbadi yabra. Aigi so ngamjaba khulai sinnaba. Khutse thado miu khiniba. Hingchabino olakpro madam ba. Pakhangna leisabida flat tawbase. Illegal ne kaina haibraba. Mini uraga phazadeba. Thado mona sengaw lakpa. Just to thadoragle. Staff amani so changlaklaga phamlai. Just tagi sir kau kibasidi ikai. Anyway, congratulations sir. Just na. Thanks sidaidi ai sukra sathirake. Noglai. Yai sir. Sir di pakhang nina isaudi adum khida dong male.
lamna amuk Kumarna George kaurakpaduda onthokhtuna khumkhre aduga amuk manakta famliba Madamgi nakong mayada zuzu oina yarakta ngangduna hairami ex ki khudangdo nongmata sumai soktre Madam tamna do ikaibana mamai ngangsinkhre aduga amuk masa matomta khaudemjaraga staff ani duga wari su tawkhre Joso Madam da wari saraga leiriromduda onsillaga yengna maning halakpada Kumar da dak ek thingsiloi sat on thoraklaga sorry sir somdaso huran yenglambi tamna machin khumlaga rasi leina noktabasa khitang momon tawri amu onsillaga wari makha chathaki Kumarna hanta classic grande da Toyota gi vessel and service ki manase nangna nauna GM oirasu lauba tarene hoi sir kaisu kaidi tabak yam lubani nangbu haigadrane kariyamdara kesu tauba Kumar gi wahaini Jorsu khangi khanglabasu khangsinadana adum chamda khumdorakle akhang da sarga tathok tasin adum tawminase aisu sigi lanse kaya khangbu oide sir okay adubudi takpini da nang nahi taba yadabani nang eksoibada company soire hoi sir aisu any confusion lakpada sir da tanazarake hoi nang so hayeng wai dealer pairak tuinina sidegi hek tamhoro hoi sir ngasigi numitsi marang langnabana thabak amata khwaijangna kharasu free da thadoklami pungsu khara nganna loisinmana hannaba thokna rakre tamna su George ki manakta fingna changsilaklaga halasiro hoi Madam yai halase fingrasu tapna dum hairakpa yabasida mina tanarakpasingai asumna punna thokminarakle gaidasu punna kakhallakle office tagi thodoraklaga Madam na hairi hayeng deidi nanga egaso punna chatminararoine driver ama fangjibaudi adum chasida Madam atapa khonjelna mapokni nusibagum asumna swairi nanga loina bana ai isagi asoiba kaya ma hongbane simadi ai khangje nangumba madi ai fangani thasade Madam aingonagi faba henba oirakpasu kanana khangmano laknarakano themakano aidi thamoida wa thambasu haite nangna ai noknarasu aidi ngasise pokni nushige tawai nungtigi unagadaba nangse aigi inaktagi khara lamna laikibago aina sum nungaitaba phawbane adu oiragana driver atom oira leirona leidoiba aidi atopa henba post amata kashumi taba leiti sigi sumaram lei anauba nang ai loinarakpasidaso kanana khangba sine nungai kibaso ado aiki no maigene nang aibu fatana khangadra leisabina haiba wada pakhangna fatana kamai khandoino laknabada thina sairamba phau nokmi tawraga leizauba pakhang ekoi punsini tamna da fagi da noklada itap tap nairi nangna pami haiba lupira chenganaba qualities to ai chen mangam na mo anagi nang ai manusi bangam gadra